Ngarang nungthil lilonggi turel ahanbi Darul Ulum Marcus mamangda All India Peace and Solidarity Organization APSO All India 𝗡𝗔𝗥𝗟𝗟𝗦 amasung Anjuman Islahi Mosirana puna sinduna Palestine Solidarity mifam ama pangthokre. Mifam aduda APSO gi Manipuri State Committee gi President Dr. 𝗟𝗜𝗟𝗟𝗢, General Secretary 𝗡𝗘𝗚𝗚𝗢𝗢𝗡 Santa, APSO gi Executive Member Advocate 𝗪𝗔𝗒𝗟𝗟𝗦, Social Worker Sani Simon, Anjuman Islahi Mosira gi Coordinator 𝗪𝗢𝗟𝗟𝗢𝗪, All India 𝗡𝗔𝗥𝗟𝗟𝗦 ki President Dr. 𝗑𝗏𝗏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 
local leader Haji Abdul Halimna president member sing oike Mifam aduda haudok warol piraduna APSO gi Manipur State Committee ki General Secretary KSH Santana haike ning tamba Palestine ama lehenba malem gi masing yamba lebak singna saugadli amade masigidamak malem pumbada solidarity utpagi saruk ama oina lilong da pangthokpa mifam asina Palestine gi miyam mu saugatpa phongdokle Mifam aduda maru oiba resource person oikiba APSO gi Manipur State Committee gi President Dr. M. Narana Israel the thokliba thaudok ki maru kanano hunbano haina hangki thaudok sing asi politics ka mari leinaba ngakdani politics ki thaudok singni maram aduna political wisdom na waroisin purakadabani haike India asi Palestine ga chahi kaya mari leinaraktuna laklabani adubo haujikti BJP gi Narendra Modi na luchingba NDA gi lengak asina Zionist Israel gi michang sangduna Palestine gi nupi angang amasung miyam hatpa Netanyahu lengak pu saugatle Masi India ki sanglaba Palestine bo saugatr lakpa policy ki onatain badani haina Dr. Narana haike Manipur ki matang da Dr. Narana hai Manipur ki irang asil loishilu negotiation ki table da lao hatna sunaba lepu miyam ki awaba kallu mifam ki aroibada Qazi Rafik na Palestinian sing amadi Manipur ki miyam ki yai fanaba ki damak amasung ing tapatangdu leitaba hanjinaba ki damak laikrum ke Ujiki dharma ki lami why Israel should invade Palestine karigino Palestine masagi le jebiste United Nations ne yanadan le graba port mayamuma karigino they are trying to destroy chamana na Manipur desu karino to risibo karigino thugai na risibo who instigated kana na insilli matung da kana le pi ai porsi kai maru yo por ma lakadori ni maramadana koi Manipur ki su leiri bi su se Santi oina loishindu negotiation ki table da lao hana sunabato miyam siya wabasi kallu haibu kholawasi na prajan to gomtoi madu di leptana numi khudi hingi nai du tawri but madu bu thabu kontor ka do putugi sarkar ni lengak ni amasung sarkar pairi bi dol du ni moi di kari torwa chobo hangbi moi na khande jaga tabni mi na kari haina gi ke ki haina khanba ngambo wakhal du na mi oibani madu ki wakhal khanba mi du ngasi ai khoi oisi ai dre ne khoi na phami pham Manipur da thoi thogoksu Israel da thoi thogoksu thogoki maru amasung kanana thon bano masigi di ranki ka mari le na pora man ranki ki oiba hodo na amani ranki ki oiba loksing na musi sol to